India ki kha thangba awang thangba mayai natraga mayolam oigera sakchu amadi lon manadaba awang nongpoki state singdagi lakpa mioi singbu maru oina nupi singbu tati ta oina tawbibagi thodok haujisu lepa leidri haukiba thangsa numita Bengaluru gi Koramangala gi regional passport office marakta Manipur dagi chai 15 rom surabi nupi amabu mafam adawai gi naha marina makut sangbagi thabak chathakibaga loina khut tharakpadagi soktuna hospital da pukhatuna layenki thodok aduda chenaba chai nauriba naha ama manakta chalamba mioi singna farga police ta sinaraba matungda atopa naha ahum amasu police na fari hari ngasi news portal latestly na fonglakpa pau amagi matung ina thodok adu haukiba thangsa numiki ahing pung ama makhairom taba matamda Bengaluru city da hotel amada thabak tobi nupi aduna mahakal loinaba nupa amaga punna amot akai hundoklu raba matungda makhoigi leifamda halakpada thokibani mafam aduwai da chaduna leiramba naha marina nupi aduda makut sanglakpada nupi aduna lauduna masang ngakthok janaba honaki maduda lamhenba naha sing aduna mangonda khut thaduna fuki nupi adugi mamaida naha sing aduna kinna hanna thinbaga loinena kauki nupi adugi machin bandagi itaki natondagi nahisu taki hari makal leiminaba nupa aduna nupi adubu ngakthoknaba honabada lamhenba naha sing aduna mangondasu furaki makhoina utup amana nupi aduda kange tawbada nupa aduna ngakthoki law khongnabagi makhol tabada manak nakpada leiramba mioi sing chansil lakpadagi lamhenba mioi sing adu chenki adubu utup parga amuk halakpada mi mayam ama leirambadagi chenki adum oinamak miyam maraktagi kharana tanaraga naha ama fahauki mafamadu da tiliba miyam maraktagi amana mahaki gari da nupi aduga nupa aduga amadi lamhenba naha aduga police station amada chatlaga complaint ama file toki aduga naha adu police ta sinaki madugi matungda hospital amada chatuna lainki police na faraba naha adu wahang pahong toraba matungda atopa naha ahum adusu fagatki faraba naha sing adu chai 13 tagina 38 fawgi manungda leiba minor ngakta oiramki police officer amana fongdorapagi matung inna makoi mari maki statement sing lauraba matungda mayum da sinakre makata thabak thizinbagi matung ina lokhatkani haiki police na IPC section 354A sexual harassment amadi 323 mingonda sokhanbagi makhada case ama lokhatkre hari